ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯁꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯏꯕꯗꯤ ꯅꯣꯏꯔꯝꯗꯦ꯫ ꯂꯩꯃꯇꯣꯟ ꯃꯄꯥꯡꯒꯜꯁꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯆꯥꯕꯒꯤ ꯆꯥꯛ ꯆꯐꯨ ꯑꯗꯨ ꯎꯁꯣꯞ ꯃꯦꯂꯥꯗ ꯃꯌꯥꯝꯅ ꯆꯥꯅꯕ ꯊꯣꯡꯕ ꯆꯐꯨꯗꯨꯒ ꯆꯥꯎꯕ ꯃꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯃꯃꯥ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯤꯅꯦ? ꯑꯩꯕꯨ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯊꯪꯅꯕ ꯈꯨꯜꯗ ꯃꯤ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦ." "ꯃꯣꯏ ꯃꯄꯥ ꯂꯣꯏꯒꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ, ꯅꯅꯥꯏ ꯅꯨꯄꯤ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ." ꯇꯣꯝꯆꯧ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯐꯨ ꯎꯌꯥꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯐꯨꯒ ꯎꯌꯥꯟꯒꯁꯤ ꯆꯥꯎꯁꯨ ꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯊꯥꯡꯗꯕꯕꯨ ꯉꯝꯕ꯭ꯔꯣ?" "ꯃꯣꯏ ꯃꯄꯥ, ꯆꯐꯨ ꯃꯆꯥꯁꯤꯃ ꯊꯥꯡꯊꯕꯕꯨ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯃꯃꯥ, ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨꯁꯤ ꯎꯕꯗ ꯈꯪꯕꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ." "ꯀꯩꯗꯧꯕꯒꯤ ꯈꯪꯗꯣꯏꯅꯣ? ꯆꯥꯛ ꯂꯣꯏꯔꯦ ꯃꯣꯏ ꯃꯄꯥ, ꯆꯥꯛ ꯆꯥꯅꯕ ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ." "ꯍꯣ, ꯑꯩ ꯀꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯛꯇꯨ ꯎꯕꯗ, "ꯃꯃꯥ, ꯅꯪꯒꯤ ꯆꯥꯛꯇꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ, ꯆꯤꯡꯕꯨ ꯃꯥꯜꯂꯤꯅꯦ." ꯄꯥꯔꯤꯅ, "ꯏꯃꯥꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯈꯪꯗꯅ ꯂꯩꯔꯁꯤꯗ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤ, ꯀꯔꯤꯅꯣ ꯈꯪꯗꯦ." ꯂꯩꯃꯇꯣꯟꯅ, "ꯌꯥꯝ ꯍꯩꯖꯅꯤꯡꯕꯅꯤ ꯅꯈꯣꯏ ꯅꯄꯥꯁꯤ, ꯃꯤꯅ ꯆꯥꯕ ꯊꯛꯄꯗꯅꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯥꯅ ꯅꯣꯏꯌꯨ ꯌꯥꯗꯗꯅ ꯋꯥꯆꯦꯠꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯃꯥꯜꯂꯒ ꯂꯩꯔꯤꯁꯦ." "ꯑꯩꯕꯨ ꯋꯥꯆꯦꯠꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯃꯥꯜꯂꯤ ꯀꯥꯏꯅ? ꯃꯃꯥ, ꯅꯪ ꯉꯁꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ." ꯄꯥꯔꯤ ꯅꯣꯛꯂꯗꯨꯅ, "ꯄꯥꯕ, ꯑꯇꯩꯗ ꯈꯠꯅꯕ ꯍꯧꯔꯕꯁꯨ ꯏꯃꯥꯗꯗꯤ ꯍꯧꯔꯨꯅꯨ. ꯄꯥꯕꯗꯒꯤ ꯏꯃꯥꯅꯅꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝ ꯍꯦꯜꯂꯤ. ꯄꯥꯕꯅ ꯏꯃꯥ ꯐꯨꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯄꯥꯕ ꯅꯪ ꯐꯨꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯑꯗꯨꯕꯨꯗꯤ ꯏꯄꯥꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯃꯥ ꯐꯨꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯗ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯗꯨ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯟꯖꯥꯎꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯟꯖꯥꯎ ꯇꯣꯝꯆꯧꯕꯨ ꯎꯕꯗ, "ꯏꯇꯥꯎ, ꯅꯪꯕꯨ ꯂꯧ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯂꯥꯛꯂꯝꯂꯤꯕꯅꯤ ꯏꯇꯥꯎ." "ꯏꯇꯥꯎ ꯍꯣꯏꯒꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯧ ꯌꯥꯝꯅ ꯊꯣꯛꯏ, ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯊꯣꯛꯀꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯟ ꯇꯥꯗꯅ ꯐꯧꯕꯨ ꯊꯣꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ. ꯏꯇꯥꯎ ꯍꯣꯏꯒꯤꯗꯤ ꯐꯧꯁꯨ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤ. ꯃꯃꯥꯡ ꯆꯍꯤꯁꯨ ꯐꯧ ꯌꯥꯝ ꯊꯣꯛꯈꯤꯕꯅꯤꯅ." "ꯀꯔꯥꯏꯗꯒꯤ ꯂꯩꯕꯅꯣꯗ ꯏꯇꯥꯎ, ꯐꯧꯒ ꯌꯥꯝ ꯂꯩꯇ꯭ꯔꯦ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯃꯥꯡꯗ ꯂꯣꯛꯈꯤꯕꯗꯨ ꯐꯧꯕꯣꯠ 40 ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯏꯇꯥꯎ, ꯐꯧꯕꯣꯠ 40ꯅꯤ." "ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯂꯩꯇ꯭ꯔꯤꯕꯅꯣꯅꯦ? ꯅꯠꯇꯦ, ꯏꯇꯥꯎꯕꯨ ꯃꯤꯉꯣꯟꯗ ꯐꯧꯗꯨ ꯂꯣꯏ ꯇꯥꯏꯊꯣꯛꯈ꯭ꯔꯕ꯭ꯔꯣ?" "ꯃꯤꯉꯣꯟꯗ ꯐꯧ ꯑꯝꯇ ꯇꯥꯏꯗꯦ ꯏꯇꯥꯎ, ꯅꯆꯟꯅꯨꯄꯤꯗꯣ ꯆꯥꯛ ꯌꯥꯝ ꯆꯥꯏ, ꯑꯗꯨꯅꯅꯤ ꯏꯇꯥꯎ." "ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯁꯨ ꯅꯨꯄꯤꯅ ꯆꯥꯔꯕꯗ ꯀꯌꯥꯃꯨꯛ ꯆꯥꯗꯣꯏꯅꯣ? ꯏꯇꯥꯎꯅ ꯊꯥꯖꯗ꯭ꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ, ꯑꯗꯨꯒ ꯈꯪꯒꯅꯤ ꯏꯇꯥꯎ." "ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯏꯇꯥꯎ ꯍꯣꯏꯗ ꯂꯥꯛꯂꯒꯦ. ꯏꯇꯥꯎꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯍꯦꯛꯇ ꯆꯥꯃꯤꯟꯅꯔꯁꯤ. ꯉꯥꯗꯨꯗꯤ ꯑꯩ ꯂꯩꯔꯛꯂꯒꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯟꯖꯥꯎꯁꯨ ꯉꯥꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯇꯥꯎ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯟꯖꯥꯎ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ "ꯏꯇꯥꯎꯗꯤ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯤꯗꯅ. ꯉꯥꯁꯤ ꯊꯣꯡꯕ ꯅꯪꯅꯕ ꯉꯥꯁꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ." ꯇꯣꯝꯆꯧ ꯃꯇꯥꯎꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯏꯇꯥꯎ, ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯑꯣꯟꯊꯣꯛꯅꯕ ꯍꯥꯎꯔꯅꯤ ꯉꯥꯁꯤ. ꯏꯆꯥꯅꯨꯄꯥꯗ ꯁꯦꯝꯃꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯇꯥꯎ ꯏꯕꯥꯅꯤ ꯋꯥꯔꯤ ꯇꯧꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯁꯦꯝꯍꯜꯂꯨꯔꯣ." ꯇꯣꯝꯆꯧ ꯉꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯟꯖꯥꯎ ꯑꯗꯨ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯉꯥꯗꯨ ꯄꯤꯔꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯟꯖꯥꯎꯅ, "ꯏꯇꯥꯎꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯀꯅꯥꯅꯕꯨ ꯊꯥꯔꯤꯕꯅꯣ?" "ꯅꯆꯟꯅꯨꯄꯤꯅ ꯊꯥꯕꯅꯤ ꯏꯇꯥꯎ. ꯍꯤꯟꯖꯥꯡꯒꯤꯗꯤ ꯂꯩꯔꯒ ꯆꯥꯅꯗ꯭ꯔꯦ. ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯦꯛꯂꯒ ꯑꯣꯏꯅ ꯆꯥꯔꯦ. ꯑꯗꯨ ꯉꯥꯏꯈꯣ, ꯏꯇꯥꯎꯒꯤ ꯏꯃꯧ ꯅꯨꯄꯤ ꯍꯟꯗꯛ ꯂꯥꯛꯄꯗꯨꯕꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯥ? ꯀꯃꯥꯏ ꯇꯧꯏ?" "ꯏꯇꯥꯎ, ꯍꯟꯗꯛ ꯂꯥꯛꯄ ꯏꯃꯧꯗꯨꯁꯨ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥꯗꯣ
ꯅꯥꯔꯤꯗꯩ ꯇꯥꯎ ꯇꯣꯝꯆꯧ ꯉꯛꯅ ꯏꯇꯥꯎ ꯀꯔꯤ ꯂꯩꯅꯥꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯅꯥꯕꯨ ꯑꯣꯏꯅꯤꯒꯦ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯤ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯂꯩꯅꯥꯗꯨꯅꯤꯗꯅ ꯏꯍꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯈꯪꯗ꯭ꯔꯦ ꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯤ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯛꯀꯅꯤ ꯈꯟꯕꯗ ꯇꯟꯕꯨ ꯇꯜꯂꯦ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒ ꯑꯍꯟꯖꯥꯎꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯄꯥꯔꯤꯁꯨ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯗꯨꯅ ꯉꯥ ꯁꯦꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯄꯥꯔꯤꯅ ꯏꯃꯥ ꯉꯥ ꯁꯦꯝꯕꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯆꯥꯅꯕ ꯃꯍꯤ ꯔꯥꯡ ꯊꯣꯡꯕꯗꯣ ꯇꯧꯒꯅꯨꯀꯣ ꯃꯍꯤ ꯌꯥꯝꯍꯟꯗꯕꯤꯗ ꯍꯥꯎꯅ ꯊꯣꯡꯉꯨ ꯂꯩꯃꯇꯣꯟꯅ ꯃꯁꯤꯃꯁꯨ ꯃꯄꯥꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯆꯞ ꯆꯥꯏ ꯉꯥꯡꯗꯒꯤꯗ ꯇꯧꯔꯒ ꯂꯩꯌꯦꯕ ꯀꯔꯤ ꯃꯄꯥ ꯃꯆꯥꯅꯣ ꯈꯪꯗꯦ ꯏꯃꯥ ꯏꯟꯁꯥꯡꯗꯣ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯥꯎꯅ ꯆꯥꯁꯤ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯍꯨꯏ ꯐꯥꯎ ꯆꯥꯔꯨ ꯌꯥꯔꯣꯏꯗꯕꯒꯤ ꯈꯨꯊꯣꯡꯗꯣ ꯃꯗꯨꯒꯤ ꯈꯨꯊꯣꯡꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕ ꯅꯆꯥꯅ ꯍꯥꯏꯕꯗꯤ ꯍꯥꯏ ꯏꯃꯥꯅꯦ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇ ꯊꯣꯡꯒꯦ ꯅꯦꯅꯥ ꯇꯥꯅ ꯊꯣꯡꯒꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯆꯥꯛ ꯂꯣꯏꯔꯒꯅꯦ ꯏꯃꯥ ꯀꯧꯔꯛꯂꯒꯦ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯇꯨ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯑꯍꯟꯖꯥꯎ ꯂꯩꯃꯇꯣꯟꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯌꯦꯡꯂꯛꯄꯅꯤ ꯂꯩꯃꯇꯣꯟꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯌꯥꯎꯔꯤꯕ ꯆꯥꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯍꯟꯖꯥꯎꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯔꯤꯅꯣ ꯆꯥꯛ ꯃꯌꯥꯝꯁꯤꯗꯤ ꯇꯣꯝꯆꯧ ꯅꯣꯛꯂꯒ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯊꯥꯖꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ꯭ꯔꯥ ꯏꯇꯥꯎ ꯊꯥꯖꯔꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯍꯧꯔꯝꯃꯤ ꯑꯍꯟꯖꯥꯎꯗꯤ ꯂꯩꯃꯇꯣꯟꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯆꯥꯛꯇꯨ ꯍꯨꯛꯇꯕꯤꯗ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯂꯩꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧꯅ ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯆꯟꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯕꯨ ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯑꯍꯟꯖꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯌꯥꯔꯅꯤ ꯏꯇꯥꯎ ꯍꯥꯄꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯇꯣꯝꯆꯧꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯏꯇꯥꯎ ꯌꯥꯏꯗꯦ ꯏꯇꯥꯎ ꯌꯥꯝ ꯍꯥꯎꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯃꯤ ꯑꯍꯟꯖꯥꯎꯗꯤ ꯂꯩꯃꯇꯣꯟꯒꯤ ꯆꯥꯛ ꯈꯨꯆꯥꯗꯨꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯍꯩ ꯆꯥꯔꯝꯃꯤ ꯑꯍꯟꯖꯥꯎꯅ ꯏꯇꯥꯎ ꯅꯪ ꯏꯆꯟꯅꯨꯄꯤ ꯂꯩꯃꯇꯣꯟꯁꯤ ꯊꯥꯛꯄ ꯉꯝꯃꯤ ꯑꯩ ꯑꯣꯏꯔꯕꯗꯤ ꯊꯥꯛꯄ ꯉꯝꯂꯔꯣꯏ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯆꯥꯛ ꯈꯨꯌꯥꯝꯗꯨꯕꯣ ꯂꯣꯏꯅ ꯍꯦꯛ ꯆꯥꯈꯤ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯑꯗꯨꯝ ꯆꯥꯕ ꯏꯇꯥꯎ ꯉꯁꯤꯒꯤꯗꯨꯗꯤ ꯏꯇꯥꯎ ꯌꯥꯎꯕꯒꯤ ꯀꯥꯏꯗꯅ ꯌꯥꯝꯗ꯭ꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯁꯥꯏ ꯆꯥꯔꯤꯕꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯥꯔꯤꯕꯅꯤ ꯍꯔꯦ ꯏꯇꯥꯎ ꯏꯆꯟꯅꯨꯄꯤ ꯂꯩꯃꯇꯣꯟꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯤ ꯂꯩꯃꯇꯣꯟ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯑꯅꯤꯗꯨ ꯅꯣꯡꯃ ꯄꯥꯔꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯤꯛꯂꯥꯒ ꯎꯅꯔꯝꯃꯤ ꯂꯤꯛꯂꯥꯅ ꯇꯥ ꯄꯥꯔꯤ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯅꯩꯕꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯇꯥ ꯄꯥꯔꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯂꯤꯛꯂꯥ ꯉꯁꯤ ꯆꯦꯟꯕꯗꯨ ꯊꯨꯃꯟꯗ꯭ꯔꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯇꯥ ꯄꯥꯔꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯉꯁꯤꯃꯛ ꯇꯥ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯣ ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯇꯨꯝꯅ ꯁꯤꯖꯒꯅꯤ ꯂꯤꯛꯂꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩ ꯇꯥ ꯄꯥꯔꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩ ꯉꯝꯂꯣꯏ ꯇꯥ ꯄꯥꯔꯤꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯂꯤꯛꯂꯥ ꯑꯩꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯤꯛꯂꯥꯒ ꯄꯥꯔꯤꯒꯗꯨ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯁꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯆꯧꯗꯨ ꯋꯥꯈꯜꯗ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯅꯍꯥꯟ ꯃꯈꯩ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯉꯁꯥꯏꯅ ꯑꯣꯏꯔꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯅꯤ ꯇꯟꯖꯥꯗꯨꯗ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯣꯃꯣꯏ ꯃꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯣ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯑꯗꯨꯒꯅꯦ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯁꯤ ꯆꯥꯛ ꯂꯥꯝꯃꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯅꯪ ꯍꯥꯟꯅ ꯆꯥꯛꯇꯨ ꯆꯥꯊꯣꯛ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯒꯦ ꯃꯣꯏ ꯃꯄꯥ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧ ꯑꯁꯨꯝꯅ ꯈꯟꯖꯍꯧꯏ ꯎꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯃꯆꯥ ꯍꯜꯂꯛꯇꯕꯁꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯅꯦꯁꯦ ꯆꯥꯕꯗ ꯇꯧꯔꯒ ꯂꯩ
ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯐꯩꯖꯥꯎꯕꯨ ꯎꯕꯗ "ꯐꯩꯖꯥꯎ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯪꯒꯤ ꯃꯔꯨꯞꯇꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯈꯨꯔꯥ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯇꯥꯎꯒꯤ ꯅꯨꯡꯉꯥꯏ ꯄꯥꯎ ꯍꯥꯏꯕ? ꯐꯩꯖꯥꯎ, ꯅꯇꯥꯎꯒꯤ ꯅꯨꯡꯉꯥꯏ ꯄꯥꯎꯗꯨ ꯅꯪ ꯈꯨꯔꯥꯗ ꯇꯝꯃꯨꯅꯦ꯫ ꯈꯨꯔꯥ, ꯏꯇꯥꯎꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯇꯥꯎꯕꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕ? ꯍꯩ ꯐꯩꯖꯥꯎ, ꯅꯪꯅ ꯇꯝꯂꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯪ ꯈꯨꯔꯥꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯐꯩꯖꯥꯎꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯇꯣꯟꯗꯤ ꯆꯥꯛꯇꯣ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯃꯃꯥ, ꯅꯪꯕꯨ ꯆꯥꯛ ꯆꯥꯕꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯨ ꯀꯩꯗꯧꯕꯒꯦ? ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯇꯝꯒꯦ꯫ ꯂꯩꯃꯇꯣꯟ ꯆꯥꯛꯇꯣ ꯆꯥꯅ ꯆꯥꯅ "ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯃꯣꯏ ꯃꯄꯥ?" ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯦ ꯍꯥꯏꯔꯤꯅꯤ ꯃꯃꯥ." "ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯒ ꯃꯣꯏ ꯃꯄꯥꯅ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ?" "ꯍꯔꯥꯎꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯃꯥ? ꯑꯩꯈꯣꯏꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯩꯗꯣ ꯐꯪꯂꯗꯧꯅꯤꯅꯦ꯫ ꯃꯣꯏ ꯃꯄꯥꯅꯕꯨꯗꯤ ꯅꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯤꯔꯤꯕ, ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯃꯧꯗꯨꯅ ꯃꯣꯏ ꯄꯥꯕꯒꯤ ꯁꯦꯕꯥꯕꯨ ꯇꯧꯕꯤꯒꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯇꯣꯟ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯍꯧꯗꯨꯅ ꯃꯧ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯃꯅ "ꯏꯆꯦ ꯂꯩꯃꯇꯣꯟ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯂꯩꯃꯇꯣꯟ ꯃꯧ ꯅꯣꯛꯇꯨꯅ "ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯔꯛꯄ ꯏꯃꯧꯅꯤꯗꯅ." ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯂꯤꯛꯂꯥꯗ ꯌꯦꯡꯗꯨꯅ "ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯪ ꯇꯥ ꯄꯥꯔꯤꯒꯤ ꯃꯃꯥꯅꯤ, ꯑꯗꯣ ꯏꯃꯧꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ?" ꯂꯤꯛꯂꯥ ꯇꯞꯅ "ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥ ꯀꯧꯏ." "ꯂꯤꯛꯂꯥ ꯍꯥꯏꯕ? ꯏꯃꯧꯗꯤ ꯃꯤꯡꯁꯨ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ, ꯑꯗꯨ ꯏꯃꯧꯕꯨ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯐꯥꯕꯤꯔꯤꯕ꯭ꯔꯥ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ." "ꯏꯃꯥ, ꯇꯥ ꯄꯥꯔꯤꯒ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯒꯤ ꯌꯨꯝꯗ ꯑꯍꯜ ꯈꯔ ꯆꯠꯇꯨꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯀꯨꯏꯗꯕꯤꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ꯫ ꯂꯤꯛꯂꯥꯒ ꯄꯥꯔꯤꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯅꯤ ꯂꯤꯛꯂꯥꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯂꯝ ꯑꯗꯨ ꯇꯩꯗꯨꯅ ꯑꯉꯟꯕ ꯀꯣꯔꯧ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯁꯪꯒꯣꯝ ꯂꯣꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯁꯪꯒꯣꯝ ꯂꯣꯟꯕꯗꯨ ꯂꯣꯏꯗꯨꯅ ꯃꯅꯦꯝ ꯃꯀꯨꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯂꯒ "ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯂꯣꯟꯕ ꯁꯪꯒꯣꯝ ꯑꯁꯤꯗꯤ." ꯂꯤꯛꯂꯥ ꯃꯀꯨꯕꯣꯛꯅ ꯃꯥꯅ ꯂꯣꯟꯕ ꯁꯪꯒꯣꯝ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯌꯨꯛꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ?" "ꯄꯥꯟ ꯂꯩꯕꯅꯤ, ꯑꯗꯨ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯣ, ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩꯕꯅꯤ." "ꯍꯣꯏ ꯏꯃꯥ." ꯂꯤꯛꯂꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ "ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤ ꯑꯩꯅ ꯈꯟꯕꯗ ꯐꯒꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯃꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯉꯔꯥꯡꯇ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯏꯃꯧ ꯑꯁꯤꯕꯨ ꯐꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯈꯔꯗ ꯉꯥꯏꯔꯦ ꯑꯁꯦꯡꯕ ꯈꯪꯗꯧꯕ." "ꯃꯃꯥ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯅꯃꯧꯁꯤꯡ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ." "ꯍꯣ, ꯇꯥꯔꯣꯏꯌꯦ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯇꯞꯅꯅꯦ, ꯇꯞꯅ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯂꯤꯛꯂꯥ ꯃꯕꯨꯛꯅꯤꯡꯗ "ꯀꯔꯤꯅꯣꯅꯦ ꯆꯐꯨ ꯎꯌꯥꯟ ꯈꯨꯆꯥꯎꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯅꯠꯇꯦ, ꯃꯁꯤꯕꯨ ꯃꯤꯅ ꯌꯥꯝꯗ꯭ꯔꯤꯁꯤꯒ ꯃꯁꯤꯒꯤ ꯆꯐꯨ ꯃꯆꯥꯁꯤꯗ ꯊꯣꯡꯂꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯑꯗꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯀꯨ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯆꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯃꯧ, ꯏꯃꯥꯒꯤ ꯆꯥꯛ ꯑꯁꯤꯗꯤ ꯌꯥꯝꯗꯦꯅꯦꯍꯦ, ꯁꯤꯗꯤ ꯑꯃꯨꯛ ꯍꯨꯛꯄꯗ ꯂꯣꯏꯔꯅꯤ꯫ ꯅꯪꯕꯨ ꯆꯦꯡ ꯃꯤꯔꯨꯛ ꯀꯌꯥ ꯊꯣꯡꯒꯦ?" "3 ꯊꯣꯡꯉꯤ ꯏꯃꯥ. ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯑꯣꯛꯂꯣꯏ ꯍꯥꯏꯔꯒꯅ ꯅꯃꯧ ꯆꯥꯕ ꯍꯧꯗ꯭ꯔꯤꯌꯦ, ꯑꯩꯉꯣꯟꯗꯒꯤ ꯍꯥꯞꯆꯔꯛꯀꯦ." "ꯌꯥꯔꯦ, ꯅꯪꯒꯤ ꯆꯥꯛ ꯈꯨꯕꯥꯛꯃꯨꯛꯇꯨꯅ ꯏꯅꯦꯝꯅꯦ ꯄꯨꯛ ꯊꯟꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯆꯐꯨ ꯑꯆꯧꯕꯗꯨꯗꯅꯦ ꯊꯣꯡꯉꯨ, ꯆꯦꯡ ꯃꯤꯔꯨꯛ 15 ꯊꯣꯡꯉꯨꯀꯣ." ꯂꯤꯛꯂꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ
Imau ibema nanemse chakki mini sak yam sabani ngasi imau iromsidi odok hawre nan makhaidi irolabusu yawna mahawtabani ne mai irang langmani leimatona poyapa sadau sak to saw ko tumina saw khoi sagi ma ai imau na thong sa isangsi hawna sa thoke ko asumna sak adu sarami leimatondi mabuk thandana toklammi mayam dhawgat na khrabada liktan lukhak sagum singdu singzillammi ngahak leibagadi leimatondu saklamana mabuktu guru he khogi aibu sak otokna langkhreda mau si sunya sak thonglamdai da aingonda khra hanglamgi di haidadana ai sunya haiba kawreba asi khandu leimatondu saklamadu khanglammi kabok haibok thiduna sarabasu saklamadu di phatlamde kabok sinaganya saklama phabana teda haidi kramai tawrisi saklama suyadre adumna leiringai arubidu poyeng piba laklammi arubi leimaton bu ubada isi leimaton aide ngarangse ipamda ikhoragi masama luhongdana satyadan satluri luhong usyagu phanghaudre poyeng pigi haidu laklibani yaye kaidi yarubi isia yamdresi leimaton sildu lawduna imai hekpema yambu yaman khrabani sa thakisi mauda salo lalake yarani ise sanunga kai tawbiuran yade thaki dawni kuiroi ise lo lalake asi haiduna leimatondu imungda sangduna mamuda salo na bahairami likla su salo duna mapanda puthorei arubi liklagi masaktu ubada isia namau nupi sidi masak utokna phajakreda ho phajabani aigi maunu buthi haibro arubi asi haiduna leimatondu noi asumna matam kharasu hokre likladu manembugi sak yamdu thongbada awaba mu oiri mayangadu kangtrik kangsili yamna kangsili likladu warabanina isau irang tawba haurakli ngasisu likladu isau irang tawduna sak thongli ai sibu phamsida minayo belakpu chapana khreba chakpu suk yamna sabu sibu kanana hongnage haibanida adumna liklana isau langlingai tanjaduda parisu sanglai parina kaidoremu isau langduna sak thonglibduda Izangadu amta hawtabu tari nang likla sauna hongamdre nama sak yam sabi sigi sak thongbada saru saranga se loina tekle pari nokfe tawduna adugi oire tupidanga sau lauribududi nupa aina isau langlibse wawe malakpadagi aina langlib isausi aina haibadi asuk yam sak asibu kanana sanage haibanida tupi atai sadrabasu ikoi masaribusidi adu nupi nang ikoi madagadi khana bhaujarunu ko koi mase mapanga yam kanbani nang phubini ba nang phuradi aisu nungai roi nupa nang thokrasa ai sak se ngakni na pan thongki hoi thokraki sak luisinu ai thabuk sa pathegi asi hairam duna pari do sakum adutagi thokirami likla sauna ai di ne koi gi muse leibe mai dori dori hayengdi ipam da satlaga imaga kai kai tanaruki natrad yaroiba likladu asi khanduna sak thonglammi mathangi numitni likla imungi thabeng khang loisilami loireduna iru mai thajaduna mapam satnabani haidro loisili parina nupi nangbu karai satuino ayuksida kiraga amuk laramlibudu ba ho ipamda satluge ipamda nangdi napamdudi kaidoba kayem laitrai satpa yadro aina nangonda yade haikhrabu nupi aina haibadi nangna napamda sakani na haibaduda kari maram lagi hangmani ne adu nangbu sa isinga thonglamabo thonglamdri ngasidi imana mai thongjarani dubi nangsu sak to kok thongdo ma gasat pe yadro hongamdri aisu nong phadoksu nakhoi na ma si sunya sak thongbu yai kaino ai da sok thong ga leyo hairo kaino khangdim dubi nangi sin sok to asu kan lai sari ngai dadi adum na kan khidabani ho matang na ne matang na adu nang bui ma da nang napam sakani haikrabo haidri horin satpegi thokpada atum hairake na haidraba satringai da na haiba yadro nupi nangbo nupa nang wayam kangningra ha nyangta ke basi phawba ke phawga khangdeme asi haiduna likladu phima insinduna chanabu thokri pari magi nupi ni sakhibudu yengduna uthokpanida nupi nangse likla manengi manakta sangaktuna ima ai yumna ngakta salukigi nangbu napam saluge hairibro nati kaidauba yauge nangna napam sakadawribudu ba
Imado masa khra nungaiti ngyaktang laona pau pirakpa. Nama masa ngamde haiba. Adu oirabadi ngyak chalur. Ado thenglakkanu ko. Hoi ima. Likla adu satkirami, likla sumlakpana mapam yorami. Sumang adudagi mamabu kaurammi. Laibidu taraduna mapanu thoglai. Masanupi oirambaduda harauna. Imagi likla nangoire imungda kok sangakpa yadra nangbo. Likla dariduda phammi. Kaidorogi isabo nathwai nungaitana ui. Nayang siyam kangsili nangbu karimta sadrabro. Ima ai yumdu leibudo ainatre. Ima ayang wari. Kaidorogi haribasibo. Ibungo parina nangbu thina tawbro haribasibo. Adugi nati ima manubudi yamna luna tawi. Makoigi mamaduni ai yam hainatribasi. Mamaduna isada kari tawrakliba. Hera moina ai isada ne thinaga tawramlabadi laibi ai tawke. Thina tawi haiba nate. Aikoigi inembokto sak yam sai. Magi sak thongbada ai wabada sidawri. Mi mari khak sababu sengmiru 15 thongi. Insangsu kita siri hauna saw phangtre. Laibi mathabak adu phuduna. Hare mi mari sabagi sengbu miruk 15 thongliba. Insang hawba numita kadi sengmiru kunni thonglibasi. Chapu thangdabadane ai khwangase tekla poni. Tektradi kaino adumna leibadadi yaroi. Imane wahaigi. Ibungo barina koini tungan saro natrabadi nang wabani yaroi. Ima adubu miki mangda phasagadrane. Migi khalaga leri yaroi nya. Iman haribasina khwaidagi pharadabani. Ngasidi nya sida sakro sakto. Ima kaithel satuna nya nga leiruki aduga ima isa hawa thongdun sasi. Hoi sasi ma nga thongbaga sakidabu kuiri. Ngasidi penekta saragi. Asumna mama masadu wari sanadru leirammi. Laibina kaithel satuna nga leiruri. Mama masa hauna thongdun saminarami. Liklagi mata yingbisu mapamda lakpada. Likla lae pau tabadagi liklagi manakta laklami. Liklasu ayingbi ubada harauzarami. Ita nangmuna pamna lairo. Itadi ukidawbu kuiri. Itadi ay hiluhongbusu lakte. Itagi luhongbado ay yaudem yauningmani. Aduda isado masa ngamdadana lakpa yada laktraba. Adu ita nangbu nayanga ikangkang sili. Nati nangbu kemta sadrabo. Ita aykhoy inembokto sak yam sai. Magi sak thongbada yangga loi kangsili. Kaino kayam sagi haisibo. Ita nongma lao aduga khangni. Mawoibase yawai. Kari nungi yum panzarubno haibado yaurabani ita. Nauri tawrini hanadi khoisu adumai khalami. Adu ita noigi inembokti phabro. Phabudi phai. Magi sak yam sabasidani aina sauninglibasi. Ita nangni naraibabu phai. Aykhoygidi lonabidu mangaikre. Kara yengsili. Manane aingona nganglibase loire. Ayoibagine manabidabani. Atoba nupi mo iramadi kanabada loira tawni bema. Itagi inebokdudi thainadagi masin kanbadane phawbada hainaribadudi. Ita aidi nakoina nebokdo sukong nungsidi. Asumna mata anidu magi imungi wari puthoknaduna sanarami. Liklado numidang sak thongba talladuna mapamda sak sathoklami aduga halaklami. Leimaton mamo halakpa ubada. Mawa nangbu khara ngana halakpa yadro. Nupina thengna mamna halakpase ima kaya pamde ko minasu phasana ngangnaroi. Ima masa ngamdabaduda khar thengdokre. Aini hena ngana halakninglibani. Yadaduna tawrini ima. Adubu haiba hayeng makhaidi khara ngana ne halaknabato. Ha, adu haibanida imana haibadi. Mina ngangnabado ima pamne. Yari sako napigado hongdok zaruro. Liklado manemna ngangbaduda khara sauninglami. Likla kari swairamdabi prab imungda sanki. Likla su isaw irang tawduna mapido hongdokli. Tanzaduda parisu thabak halaktuna mogikada sanglai. Pari magi nupina isaw irang tawdro leirambado ubada. Nupi nang makaidawrage. Isaw irang tawribadubo. Likla mapurebadi yengduna. Nupa nogi namase yamay naray Aykhoy tungan charsi natrabadi sonya khanara aniba. Paridu magi nupi na hairakli waduda khara ngakna. Nupi kaino nang haribadubo. Isli naw ani susunati
ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯒ ꯄꯥꯕꯒꯤ ꯃꯥꯒꯅ ꯀꯃꯥꯏꯅ ꯇꯧꯕ? ꯂꯤꯛꯂꯥ ꯃꯥꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯊꯨꯞ ꯊꯨꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯀꯩꯁꯨ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯃꯈꯣꯏꯅꯤ ꯃꯥꯏꯅ ꯊꯣꯡꯂꯒꯅꯦ ꯑꯗꯨꯝ ꯆꯠꯅꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯅꯨꯄꯥ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ? ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏ꯫ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯔꯨꯏ꯫ ꯅꯨꯄꯥ ꯅꯪꯅ ꯃꯤꯒꯤꯗꯨ ꯌꯥꯝ ꯈꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ꯫ ꯑꯩꯅ ꯋꯥꯕꯗ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ꯭ꯔꯕ? ꯑꯩꯗꯤ ꯈꯪꯗꯦ꯫ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯆꯩ ꯆꯥꯅꯤꯀꯣ ꯆꯩꯅꯤꯒꯗꯣ꯫ ꯆꯩꯁꯦ ꯌꯥꯝ ꯅꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯖꯥꯎꯏ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤꯕꯁꯦ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯀꯥꯟꯗꯦ ꯇꯨꯝꯃꯒ ꯂꯩꯊꯣꯛꯀꯦ꯫ ꯂꯤꯛꯂꯥꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯗꯤ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯂꯝꯃꯣꯏ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯋꯥꯈꯜꯗ ꯃꯧꯗꯨꯕꯨ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯤꯕ ꯖꯥꯠꯅꯣ? ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗꯗꯤ ꯆꯥꯛ ꯊꯣꯡꯂꯝꯗꯕꯗꯨꯗ ꯀꯔꯤꯅꯣ ꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯃꯥꯒꯤꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ꯫ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯗꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯃꯧꯅ ꯇꯨꯝꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯆꯥꯛ ꯊꯣꯡꯉꯤ ꯈꯪꯗꯃꯈꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯂꯩꯃꯇꯣꯟ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯍꯨ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯅꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯂꯤꯛꯂꯥꯗꯣ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯅꯦꯝ ꯂꯦꯞꯇꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ꯫ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯦ? ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣꯗꯅ꯫ ꯏꯃꯥ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯔꯣ꯫ ꯐꯔꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯃꯅꯦꯝꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯍꯥꯞꯄꯤꯔꯨꯔꯅꯨ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯨꯅ ꯃꯄꯥꯝꯗ ꯃꯊꯤꯕꯣꯡ ꯆꯥꯛ ꯇꯥꯃꯈꯤ ꯆꯥꯁꯤꯜꯂꯨꯔꯒ ꯆꯥꯅꯤꯡꯗꯕ ꯑꯃꯨꯛ ꯁꯥꯔꯤ꯫ ꯑꯩꯅ ꯈꯪꯂꯔꯣꯏ ꯀꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ꯫ ꯌꯥꯔꯣꯏꯌꯦ꯫ ꯃꯃꯥ ꯁꯝꯈꯣꯏꯕꯤꯗꯣ ꯂꯧꯋꯦꯕ꯫ ꯃꯃꯥꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯅꯤꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤꯗꯤ ꯅꯪꯅ ꯊꯣꯡꯂꯕ꯭ꯔꯥ? ꯍꯣ ꯅꯅꯥꯏ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯕꯣꯔꯥ ꯌꯣꯟꯕꯤ ꯇꯈꯦꯜꯂꯩꯅ ꯊꯣꯡꯕ ꯅꯠꯇꯤꯌꯦ꯫ ꯀꯔꯥꯏꯗꯒꯤ ꯇꯈꯦꯜꯂꯩꯅꯣ? ꯃꯃꯥ ꯅꯪꯅꯕꯨ ꯇꯧꯔꯛꯂꯤꯕꯗꯨꯅ꯫ ꯃꯣꯏ ꯃꯄꯥ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤꯀꯣ꯫ ꯃꯣꯏ ꯃꯄꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯕ ꯐꯔꯕꯅꯤ꯫ ꯃꯃꯥ ꯑꯩ ꯋꯥꯈꯜ ꯇꯥꯏꯅꯦ꯫ ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯔꯒꯦ? ꯍꯣꯏ ꯌꯥꯝ ꯇꯥꯔꯦ꯫ ꯑꯩꯅꯦ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕ? ꯍꯥꯏꯌꯨꯅꯦ꯫ ꯍꯣ ꯃꯥꯒꯤ ꯇꯣꯝꯆꯧꯗꯣ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯐꯝꯗꯣ ꯃꯥꯅ ꯑꯣꯏꯅ ꯐꯝꯃꯦꯅ ꯍꯥꯏꯅꯔꯦ꯫ ꯇꯣꯝꯆꯧ ꯅꯣꯛꯂꯒ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯄꯦꯟꯖꯕ꯫ ꯃꯈꯣꯏ ꯈꯔꯅ ꯉꯥꯡꯅꯔꯒ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤꯅꯦ꯫ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯤꯅ ꯍꯥꯏꯗꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯒ ꯇꯣꯝꯆꯧꯒꯗꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯏꯕꯨꯡꯉꯣ ꯏꯃꯧꯗꯨ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯅ ꯀꯧꯕꯤꯔꯨꯔꯣꯗꯅ꯫ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨꯅ ꯍꯥꯏꯌꯦ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯥꯗꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯇꯝ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯧꯀꯣ꯫ ꯍꯟꯗꯛꯇꯤ ꯃꯧꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯄꯥꯔꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯔꯤ꯫ ꯇꯣꯝꯆꯧꯅ ꯑꯩꯈꯣꯏ ꯃꯧꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯍꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯆꯥꯗ ꯋꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯤ ꯁꯨꯃꯥꯡ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯀꯧꯏ꯫ ꯂꯤꯛꯂꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫
ꯂꯤꯛꯂꯥ ꯃꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ "ꯏꯃꯥ, ꯅꯪ ꯂꯥꯛꯏꯔꯣ?" "ꯏꯃꯥꯁꯤ ꯏꯁꯥꯒ ꯋꯥꯔꯤꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯃꯥ, ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯁꯤ ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ. ꯅꯌꯥꯅꯨꯄꯥ ꯊꯥꯔꯒ ꯀꯩꯊꯦꯜꯗꯩ ꯉꯥ ꯂꯩꯍꯜꯂꯨꯒꯦ." "ꯍꯣꯏ." ꯃꯃꯥ ꯃꯆꯥꯗꯨ ꯂꯤꯛꯂꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯕꯤꯅ꯫ "ꯅꯅꯦꯝꯄꯣꯛꯇꯤ ꯎꯗꯤ, ꯅꯅꯦꯝꯄꯣꯛꯇꯤ ꯀꯔꯥꯏ ꯆꯠꯈꯤ?" "ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯏꯃꯥ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯋꯥꯔꯤꯅꯣ?" "ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯁꯤꯜ ꯈꯔ ꯁꯤꯟꯕ. ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯈꯤꯇ ꯂꯧꯒꯦ." "ꯂꯩꯌꯦ ꯏꯃꯥ, ꯂꯧ." ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯀꯥꯗ ꯆꯪꯉꯛꯏ ꯃꯅꯦꯝ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ꯫ "ꯏꯃꯥ, ꯂꯥꯛꯄꯤꯔꯝꯃꯤ." ꯂꯥꯏꯕꯤ ꯅꯣꯛꯂꯗꯨꯅ "ꯂꯥꯛꯂꯝꯃꯤ. ꯅꯪꯗꯤ ꯊꯕꯛꯀ ꯆꯠꯇ꯭ꯔꯕ꯭ꯔꯣ?" "ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤ ꯏꯃꯥ." "ꯅꯨꯄꯥ, ꯏꯃꯥꯁꯦ ꯁꯤꯗ ꯆꯥꯛ ꯄꯤꯖꯈ꯭ꯔꯁꯤ. ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯆꯧꯕꯇ ꯂꯩꯕꯤꯔꯨꯁꯣ." "ꯍꯣꯏ, ꯑꯩ ꯂꯩꯔꯨꯒꯦ. ꯏꯃꯥ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯨ. ꯅꯌꯥ ꯀꯩꯊꯦꯜ ꯐꯥꯎꯗꯨ ꯊꯣꯛꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯥꯏꯗꯅꯣ? ꯅꯪꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯂꯣꯏꯅ ꯍꯥꯏꯕꯗꯥꯏꯅꯦ?" "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥ ꯂꯥꯛꯍꯧꯏ. ꯅꯃꯧ ꯅꯨꯄꯤꯅ ꯉꯥ ꯂꯩꯔꯁꯨ ꯍꯥꯏꯕ. ꯑꯩꯁꯨ ꯀꯩꯊꯦꯜꯗꯩ ꯉꯥ ꯑꯃꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ." "ꯀꯔꯤ? ꯏꯃꯧꯒꯤ ꯃꯃꯥ ꯂꯥꯛꯑꯦꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ?" "ꯏꯃꯥ, ꯂꯥꯛꯄ ꯀꯨꯏꯔꯝꯈꯤꯔꯣꯏ. ꯑꯩꯁꯨ ꯏꯃꯥ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ꯫ ꯃꯧꯒꯤ ꯃꯃꯥ ꯂꯥꯛꯂꯒ ꯃꯈꯣꯏ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯣꯏꯔꯦ. ꯃꯃꯥꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯀꯥꯟꯅꯗꯦ, ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯒꯦꯗ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯉꯥ ꯂꯩꯔꯨꯗꯨꯅ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯃꯅꯦꯝꯒꯤ ꯊꯤꯔꯤꯕ ꯆꯥꯛꯇꯨ ꯎꯕꯗ ꯂꯥꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ "ꯕꯦꯝꯃ, ꯀꯅꯥꯒꯤ ꯆꯥꯛꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕꯗꯨꯕꯣ?" "ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤꯅꯤ ꯏꯃꯥ." "ꯆꯥꯕꯕꯨ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ?" "ꯉꯝꯅꯤ, ꯁꯤ ꯐꯥꯎꯕ ꯑꯣꯛꯇꯦ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯤ, ꯌꯦꯡꯉꯣ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯕꯗꯨ ꯎꯕꯗ ꯂꯥꯏꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯂꯩꯃꯇꯣꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯕꯦꯝꯃ, ꯅꯈꯣꯏ ꯅꯅꯦꯝꯕꯣꯛꯀꯤ ꯈꯨꯆꯥ ꯂꯥꯛꯆꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ. ꯏꯆꯥꯅꯦ, ꯅꯈꯣꯏ ꯅꯅꯦꯝꯕꯣꯛꯀꯤ ꯆꯥꯛ ꯊꯣꯡꯕꯗ ꯋꯥꯕꯅ ꯁꯤꯔꯅꯤ. ꯑꯊꯨꯕꯗ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧ." "ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯌꯥꯅꯨꯄꯥꯅ ꯌꯥꯗꯦ." "ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯁꯨꯝ ꯆꯥꯔꯕꯗꯤ ꯅꯪꯕꯨ ꯋꯥꯕꯗ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤ." ꯂꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯥꯁꯨ ꯃꯃꯥꯅ ꯏꯟꯁꯤꯜꯂꯤꯕꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯛꯂꯥꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ." ꯂꯩꯃꯇꯣꯟ ꯉꯛꯅ "ꯃꯧ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯕ ꯄꯥꯝꯂꯤꯕꯗꯤ?" "ꯏꯃꯥꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯖꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯤꯛꯂꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ "ꯅꯨꯄꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯗꯤ?" "ꯅꯨꯄꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯗꯧꯅꯤ." ꯄꯥꯔꯤ ꯁꯥꯎꯅ "ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯇꯣꯉꯥꯟ ꯆꯥꯔꯤꯕꯅꯣ ꯅꯪꯅ?" "ꯀꯩꯅꯣ ꯅꯨꯄꯥ,ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯇꯣꯉꯥꯟ ꯆꯥꯕꯕꯨ ꯃꯤꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯗ꯭ꯔꯣ?" "ꯌꯥꯝ ꯊꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯣ." "ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯄꯨꯁꯤꯟꯗꯣꯏꯕ? ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ. ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ." "ꯑꯗꯨ ꯑꯣꯏꯔꯗꯤ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯐꯨ ꯎꯌꯥꯟꯗꯨ ꯀꯥꯎꯔꯝꯃꯤ꯫ "ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯣ?" "ꯀꯩꯅꯣ ꯉꯥꯎꯔꯕ ꯍꯥꯏꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯇꯧꯔꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ." ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯧ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯇꯨꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤ ꯊꯥꯗꯣꯛꯑꯅꯤ ꯅꯪꯕꯣ, ꯏꯃꯧꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ." "ꯏꯃꯥ, ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯗꯅ, ꯇꯣꯉꯥꯟ ꯆꯥꯕ ꯀꯥꯏꯅ. ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧ ꯃꯥꯅ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯏꯄꯥꯒ ꯂꯥꯞꯅꯒꯦꯁꯨ ꯈꯟꯕ ꯁꯥꯗꯅ ꯃꯁꯦ ꯐꯨꯅꯤꯡꯉꯤꯗꯕꯁꯤ ꯐꯨꯈꯤꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯕꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ "ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯃꯧꯅ ꯐꯨꯕ ꯌꯥꯔꯣꯏ." ꯂꯩꯃꯇꯣꯟ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯃꯧ,
ꯏꯃꯥꯅꯦ, ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯏꯃꯧꯅ ꯏꯅꯦꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯋꯥꯔꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ. ꯏꯃꯥ ꯉꯁꯤꯗꯒꯤꯅꯦ ꯆꯥꯛ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯔꯒꯦ. ꯂꯤꯛꯂꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯄꯪꯕꯤ ꯅꯃꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯃꯧꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯏꯃꯥꯅ ꯏꯃꯧꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ. ꯉꯁꯤ ꯏꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯤꯛꯂꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.